ꯑꯗꯨꯗꯒꯤ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯊꯧꯖꯪꯕ ꯃꯅꯨꯡ ꯁꯪꯒꯥꯏꯔꯣꯝꯗ ꯆꯪꯈꯤ꯫ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯌꯦꯡꯂꯝꯂꯒ ꯇꯣꯟꯕ ꯑꯀꯥꯏꯕ ꯆꯐꯨ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯤꯉꯩ ꯑꯍꯜ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯂꯛꯏ꯫ ꯇꯣꯟꯕ ꯏꯄꯥ ꯄꯥꯈꯠꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡ ꯃꯀꯣꯛ ꯅꯣꯜꯂꯛꯏ꯫ ꯏꯕꯣꯍꯜꯁꯨ ꯃꯀꯣꯛꯇꯨ ꯁꯠ ꯅꯣꯜꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯐꯨ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯎꯔꯛꯏ꯫ ꯏꯉꯛ ꯉꯛꯅ ꯆꯐꯨ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯕ ꯇꯍꯥ ꯇꯍꯥ ꯁꯦꯡꯗꯣꯛꯆꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯆꯥꯏꯕꯨꯡꯉꯣꯅ ꯆꯐꯨꯁꯦ ꯃꯁꯛ ꯐꯖꯩ, ꯃꯁꯥ ꯅꯥꯜꯂꯤ ꯍꯥꯏꯗꯅ ꯐꯩꯔꯥꯁꯤꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯅꯧꯕ ꯐꯩꯔꯥ ꯑꯣꯏꯔꯝꯗꯅ ꯇꯥꯔꯛꯇꯅ ꯆꯐꯨ ꯈꯔꯁꯤ ꯀꯥꯏꯔꯦ꯫ ꯏꯄꯟ, ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯆꯐꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯀꯦ ꯏꯄꯟ, ꯋꯥꯔꯧꯕꯤꯅꯨ, ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯣꯏꯈꯤꯕꯅꯤ꯫ ꯀꯌꯥꯗ ꯂꯨꯝꯅ ꯂꯧꯖꯔꯤꯕ, ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕ ꯃꯤꯅ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯍꯟꯅꯤꯡꯗꯗꯨꯅ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯏꯕꯨꯡꯉꯣ ꯑꯗꯨꯅ ꯊꯑꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯕ ꯆꯐꯨꯁꯤꯡ ꯑꯗꯨ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤꯕ ꯁꯦꯝꯗꯣꯛꯇꯨꯅ ꯆꯥꯝꯊꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯍꯟꯅꯤꯡꯗ ꯏꯕꯣꯍꯜ ꯏꯀꯥꯛ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯍꯪꯒꯠꯆꯒꯦ꯫ ꯇꯣꯟꯕ ꯄꯥꯈꯠꯂꯝꯕ ꯃꯁꯥꯗꯨꯅꯤ ꯈꯖꯤꯛ ꯅꯦꯅꯥ ꯇꯥꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯟ꯫ ꯇꯣꯟꯕ ꯐꯝꯂꯝꯕꯗꯒꯤ ꯆꯐꯨ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯤ, ꯃꯈꯥ ꯆꯠꯊꯩ꯫ ꯏꯕꯣꯍꯜꯁꯨ ꯐꯝꯊꯗꯨꯅ ꯈꯣꯝꯖꯤꯜꯂꯤꯕꯗꯨ ꯌꯧꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯇꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯃꯅꯨꯡꯗ ꯆꯪꯕꯤꯔꯣ, ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫ ꯌꯥꯅꯤ ꯏꯄꯟ, ꯌꯥꯅꯤ, ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯌꯥꯔꯦꯁꯦ ꯏꯄꯟ ꯇꯧꯒꯦ, ꯏꯕꯨꯡꯉꯣ ꯍꯧꯒꯠꯄꯤꯔꯣ꯫ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯝꯕ ꯀꯣꯔꯧ ꯃꯥꯁꯨ ꯂꯣꯏꯕꯤ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝ ꯃꯔꯛꯇ ꯃꯤꯀꯨꯞ ꯈꯔ ꯁꯥꯟꯅꯔꯝꯗꯨꯅ ꯇꯞꯂꯞ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕꯅ ꯃꯅꯤꯡ ꯇꯝꯂꯛꯄ, ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯅ ꯃꯀꯣꯟ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ, ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯗꯨꯅ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯛꯂꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯄꯥꯟꯕꯤ ꯃꯔꯨꯝꯗ ꯂꯣꯠꯂꯨꯕꯤ꯫ ꯃꯩꯉꯥꯜ ꯄꯨꯕꯤ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯇꯞꯂꯞ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ, ꯁꯨꯃꯥꯡ, ꯌꯦꯅꯈꯥ, ꯃꯅꯤꯡ ꯃꯌꯥ, ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯥꯏ ꯑꯗꯨꯗ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯗꯨꯃ ꯅꯤꯜꯂꯗꯨꯅ ꯂꯥꯡꯂꯝꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯏꯅꯤꯜ ꯑꯃ ꯐꯥꯎꯕ ꯂꯩꯇ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯨ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯀꯣꯏꯔꯛꯂꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯃꯥꯏꯊꯣꯡꯗꯨ ꯃꯍꯧꯁꯥꯒꯨꯝ ꯏꯇꯤꯡ ꯇꯤꯡꯂꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜ ꯊꯃꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯑꯣꯠꯄꯤꯔꯔꯤ꯫ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯛꯄ ꯊꯃꯣꯏꯅꯣ ꯉꯁꯤꯗꯤ ꯃꯅꯤꯡ ꯈꯖꯤꯛ ꯇꯝꯂꯕꯒꯨꯝ ꯐꯥꯎꯔꯔꯤ꯫ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯃꯤꯠꯃꯥꯡꯗ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯛꯏ꯫ ꯐꯃꯨꯡ ꯀꯥꯡꯊꯣꯜꯗ ꯉꯥꯊꯗꯨꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯏꯃꯥꯏꯔꯦꯝꯕꯤ ꯂꯥꯡꯐꯩꯗꯒꯤ ꯐꯩꯖꯤꯜꯂꯛꯄ ꯋꯥꯈꯜ ꯑꯃꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯇꯣꯛꯂꯗꯨꯅ ꯃꯁꯥꯗꯨ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ! ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯝꯕ ꯂꯤꯛꯂꯥꯏ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯂꯤꯛꯂꯥꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊ ꯍꯪꯂꯛꯏ꯫ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯇꯥꯛꯄꯤꯌꯨ ꯃꯆꯥꯏꯕꯦꯝꯃ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯋꯥꯈꯜꯗꯨ ꯏꯐꯛ ꯐꯛꯆꯤꯟꯕ ꯃꯑꯣꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯣꯟꯊꯣꯛꯇ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯃꯆꯥꯏꯕꯦꯝꯃ, ꯈꯨꯃꯟ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯥ? ꯂꯤꯛꯂꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯌꯦꯡ ꯑꯋꯥꯡ ꯆꯤꯡꯒꯤ ꯂꯩꯀꯣꯜꯗ ꯃꯆꯥꯏꯕꯦꯝꯃꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯅ ꯋꯥ ꯈꯔꯁꯨ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯂꯥꯛꯄꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯅ ꯁꯥꯔꯨꯕꯒ ꯍꯣꯔꯦꯟ ꯑꯩ ꯅꯦꯅꯥ ꯇꯥꯅ ꯇꯝꯂꯒꯦ ꯈꯟ ꯂꯩꯖꯕꯅꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯋꯥꯗꯨ ꯈꯖꯤꯛ ꯊꯩꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫
ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕ ꯐꯤꯅ ꯆꯤꯡꯕ ꯄꯣꯠ ꯆꯩ ꯑꯎꯟꯁꯤꯡꯗꯨ ꯏꯄꯥ ꯂꯥꯛꯄꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯍꯧꯏ꯫ ꯍꯞꯇꯥ ꯑꯃ ꯑꯅꯤꯗ ꯉꯥꯏꯔꯤꯗꯣ, ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯧꯗꯅꯕꯁꯨ ꯇꯝꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯃꯥꯏꯔꯦꯝꯕꯤ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯗꯨ ꯈꯛ ꯈꯜꯂꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯎꯅꯕꯗꯤ? ꯑꯌꯨꯛꯇ ꯆꯠꯀꯗ꯭ꯔꯥ ꯅꯨꯡꯊꯤꯜꯗ ꯆꯠꯀꯗ꯭ꯔꯥ? ꯂꯤꯛꯂꯥꯏ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯖꯤꯛ ꯃꯝꯁꯤꯜꯂꯛꯄ ꯃꯤ ꯇꯥꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯉꯥꯟꯕ ꯃꯇꯝꯗ ꯃꯤꯅꯒ ꯎ ꯂꯥꯛꯈ꯭ꯔꯒꯗꯤ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯃꯌꯥꯏ, ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕꯁꯨ ꯉꯝꯂꯨꯕ ꯅꯠꯇꯦ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯂꯨꯛ ꯁꯦꯝꯖꯔꯛꯂꯒꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯃꯆꯥꯏꯕꯦꯝꯃ꯫ ꯌꯥꯝꯅꯗꯤ ꯁꯦꯝꯂꯅꯨ, ꯑꯩ ꯀꯥ ꯍꯦꯟꯅ ꯆꯥꯛ ꯂꯥꯝꯕ ꯄꯣꯛꯇꯦ꯫ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯟꯈꯤꯕꯗꯨꯅ ꯇꯧꯔꯤꯅꯤ, ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯊꯨꯅ ꯂꯥꯛꯆꯒꯦ꯫ ꯂꯤꯛꯂꯥꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯉꯥꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯥꯏꯊꯣꯡꯗꯣ ꯑꯍꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ꯫ ꯃꯄꯥꯟꯗ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯐꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯏ꯫ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯇꯟꯗꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯇꯣꯡꯍꯜꯂꯔꯤ꯫ ꯇꯟꯗꯟ ꯑꯅꯤ ꯑꯍꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯣꯡꯂꯔꯤꯕꯗꯨ ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯣ ꯃꯥꯏꯊꯣꯡꯗ ꯈꯥꯡꯕ ꯉꯝꯗ ꯌꯥꯇꯣꯟ ꯎꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯁꯠ ꯇꯝꯈꯤ꯫ ꯅꯨꯖꯥꯒꯤ ꯅꯣꯛꯀꯟꯗꯅ ꯅꯣꯛꯄ ꯃꯒꯨꯟ ꯂꯩꯕꯤ ꯃꯤꯅꯣꯛꯀꯗꯣ꯫ ꯌꯦꯅꯤꯡꯊꯥ ꯑꯣꯏꯔꯛꯄꯒꯤꯔ ꯃꯥꯂꯦꯝꯁꯤ ꯏꯅꯧ ꯅꯧꯕꯒꯨꯝ ꯐꯥꯎꯔꯤꯕ ꯀꯨꯝꯕꯤ ꯀꯨꯝꯃꯣꯟ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯡꯖꯔꯤꯕ ꯍꯥꯅꯧꯁꯤꯡ ꯄꯨꯝꯅꯃꯛ ꯌꯦꯅꯤꯡꯍꯜꯂꯛꯂꯦ꯫ ꯀꯨꯝꯃꯣꯟ ꯀꯌꯥ ꯂꯩꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯂꯨꯔꯕ ꯍꯥꯅꯧꯁꯤꯡꯕꯨ ꯃꯌꯣꯟ ꯆꯣꯡꯂꯛꯂꯦ꯫ ꯐꯥꯏꯔꯦꯟꯒꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯂꯝꯇꯥ ꯑꯃꯕꯨ ꯉꯥꯏꯉꯝꯗ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯉꯝꯗ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯤꯕ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯃꯇꯝ ꯃꯥꯅ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯄꯨꯔꯛꯂꯕꯗ ꯅꯪꯒꯤ ꯂꯝꯇꯥ ꯊꯥꯅꯤ, ꯇꯞꯊꯗꯨꯅ ꯉꯥꯏꯕ ꯇꯝꯁꯤꯕ꯫ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯍꯛꯆꯥꯡꯗꯨ ꯄꯣꯊꯥꯕ ꯄꯦꯜꯂꯕ꯭ꯔꯥ? ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯄꯥꯡꯂꯛꯏ꯫ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯃꯁꯥꯗꯨ ꯂꯦꯡꯅꯤꯡꯗꯅ ꯌꯥꯋꯣꯜꯂꯤ꯫ ꯃꯁꯥꯗꯨ ꯂꯩꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯊꯣꯡꯅꯥꯎꯔꯣꯝꯗ ꯊꯝꯂꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯎꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯟꯂꯣꯝꯗ꯫ ꯀꯔꯤꯕꯨꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕ? ꯃꯥꯅꯤ, ꯑꯇꯩ ꯅꯠꯇꯦ, ꯃꯩꯉꯥꯜ ꯄꯨꯕ ꯇꯟꯗꯟꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ ꯃꯥꯅ ꯃꯤꯠꯂꯨ ꯆꯣꯏꯅꯤ ꯀꯥꯎꯔꯤꯕꯗꯣ꯫ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯅꯣꯡꯗꯝꯕꯗꯣ꯫ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯂꯞ ꯍꯪꯂꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯆꯥꯛꯂꯨꯞ ꯁꯦꯝꯖꯔꯛꯎꯔꯥ? ꯌꯥꯆꯪꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯥꯛꯄꯥꯎ ꯌꯧꯔꯛꯂꯤꯕꯁꯦ? ꯀꯨꯏꯔꯦꯗ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯍꯤꯞꯅ ꯁꯠ ꯈꯨꯝꯂꯛꯄꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯣꯡꯗꯝꯕ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯗ, ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯂꯥꯛꯂꯒ ꯍꯞꯇꯥ ꯐꯥꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯀꯣꯛ ꯑꯁꯦ ꯈꯤꯇꯗꯁꯨ ꯈꯟꯗꯦ, ꯀꯩꯅꯣꯝꯃ ꯇꯧꯕꯩꯁꯨ ꯐꯦꯠ ꯑꯗꯨꯝ ꯁꯥꯎꯗꯣꯏꯗ ꯇꯧꯂꯩ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯔꯤꯡ ꯍꯦꯟꯕ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯥꯒꯤ ꯃꯄꯥꯟꯂꯣꯝꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯃꯤ ꯆꯠꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯅꯤꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯀꯦ꯫ ꯅꯣꯡꯗꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯄ꯭ꯔꯞ ꯏꯜꯂꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯅꯣꯡꯗꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕꯅ ꯁꯅꯥ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯏꯅꯝ ꯅꯝꯁꯤꯜꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯇꯦꯛ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯏꯐꯛ ꯐꯛꯆꯤꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯂꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯎꯅ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯄꯔꯤꯡ ꯍꯦꯟꯕ꯫ ꯅꯣꯡꯗꯝꯕ ꯑꯗꯥꯏꯋꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯇꯨꯅ, ꯑꯁ, ꯃꯥꯂꯪꯕꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯍꯦ,
ꯏꯁꯥꯒꯁꯦ ꯈꯪꯇꯦꯛ ꯍꯦꯛ ꯇꯦꯛꯈꯠꯂꯤ ꯀꯥꯂꯦꯟ ꯊꯥ ꯅꯛꯁꯤꯜꯂꯛꯄꯒꯤꯔ ꯇꯟꯗꯟꯁꯤꯡꯁꯨ ꯐꯖꯅ ꯄꯥꯏꯔꯤꯕꯁꯦ ꯐꯒꯤꯔꯦ ꯅꯣꯡꯗꯝꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯅꯣꯡꯗꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯇꯝꯂꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯍꯨꯝꯂꯤꯕ ꯑꯌꯤꯡꯕ ꯃꯥꯂꯪꯕ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯇꯧ ꯆꯤꯡꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯂꯔꯤ ꯉꯁꯤꯁꯨ ꯏꯅꯧ ꯅꯧꯅ ꯀꯥꯎꯒꯤ ꯉꯝꯗꯕ ꯀꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯊꯥꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯄ ꯀꯥꯂꯦꯟ ꯊꯥꯒꯤ ꯌꯥꯆꯪꯕꯗ ꯏꯪꯈꯣꯜꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯇꯟꯗꯟꯅ ꯁꯨꯃꯥꯡꯗꯨꯃ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯏ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯆꯪꯕ ꯃꯇꯝ ꯍꯧꯖꯤꯛꯇꯗ ꯃꯄꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯑꯉꯣꯝ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯂꯣꯛ ꯊꯨꯡꯂꯤ ꯍꯥꯏꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯅꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯨꯛꯇꯥꯔꯩꯅ ꯀꯪꯂꯥꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯤ ꯑꯊꯥꯕ ꯁꯦꯠꯍꯟ ꯃꯁꯥꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯪꯂꯥ ꯌꯧꯕꯒ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯑꯅꯥꯕꯒꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯟꯅꯍꯧꯏ ꯃꯌꯥꯝ ꯃꯔꯛꯀꯗꯨꯗ ꯃꯨꯛꯇꯥꯔꯩ ꯁꯅꯥꯅꯨꯁꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯒꯗꯕꯒꯤ ꯆꯪꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯍꯧꯏ ꯂꯩꯀꯣꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯐꯤꯅ ꯀꯨꯞꯂꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯒ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯒꯗꯨ ꯑꯉꯣꯝ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯅ ꯐꯤꯅ ꯀꯨꯞꯂꯒ ꯐꯥꯔꯤꯕ ꯇꯟꯗꯟ ꯑꯗꯨ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯗ ꯋꯥꯒꯤ ꯎꯇꯣꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯩ ꯐꯥꯔꯛꯄ ꯇꯟꯗꯟꯗꯨ ꯎꯇꯣꯡꯗ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩ ꯃꯨꯟꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯆꯪꯂꯩ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯃꯊꯧ ꯑꯣꯏꯔꯤ ꯍꯟꯗꯛꯃꯨꯛꯁꯨ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯅ ꯐꯥꯔꯛꯄ ꯇꯟꯗꯟ ꯑꯗꯨ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯣꯛꯂꯗꯨꯅ ꯑꯉꯣꯝ ꯃꯆꯥ ꯏꯕꯦꯝꯃꯅ ꯎꯇꯣꯡꯗꯨ ꯄꯥꯏꯔꯒ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯑꯃꯨꯛꯁꯨ ꯄ꯭ꯔꯕꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯒꯤ ꯇꯟꯗꯟ ꯑꯗꯨ ꯃꯨꯜꯂꯤ ꯑꯃꯗꯨꯁꯨ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯆꯦꯠꯅ ꯀꯨꯞꯁꯤꯟꯅꯗꯨꯅ ꯊꯝꯃꯤ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯔꯛꯂꯕꯗꯨꯗꯗꯤ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯁꯥꯎꯅ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯑꯣꯟꯁꯤꯟ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯣꯏꯁꯨ ꯐꯥꯖꯕ ꯌꯥꯗꯕ꯭ꯔꯥ ꯃꯤꯅ ꯋꯥꯅ ꯐꯥꯔꯒ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯧꯒꯦꯗꯤ ꯌꯥꯔꯣꯏ ꯅꯣꯏꯁꯨ ꯐꯥꯖꯧ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯄꯥꯔꯤꯡ ꯍꯦꯟꯕ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯇꯨꯅ ꯇꯟꯗꯟ ꯑꯗꯨ ꯃꯨꯜꯂꯤ ꯊꯧꯖꯪꯕꯁꯨ ꯌꯥꯎꯔꯤ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯍꯥꯡꯗꯣꯛꯄꯗꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤꯁꯨ ꯁꯥꯎꯅ ꯂꯥꯎꯏ ꯑꯌꯥ ꯅꯪ ꯎꯇꯣꯡ ꯄꯥꯏꯔꯝꯕ ꯃꯉꯥꯂꯩꯗꯨ ꯎꯇꯣꯡꯗꯨ ꯃꯈꯥꯗ ꯊꯝꯈꯤꯗꯨꯅ ꯄ꯭ꯔꯕꯛ ꯆꯪꯁꯤꯜꯂꯛꯏ ꯊꯧꯖꯪꯕꯕꯨ ꯆꯤꯡꯊꯣꯛꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕ ꯀꯌꯥꯔꯥꯕ ꯄ꯭ꯔꯕꯛ ꯆꯪꯁꯤꯟ ꯇꯟꯗꯟꯗꯨ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤ ꯆꯤꯡꯊꯣꯛ ꯀꯌꯥꯔꯥꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯟꯗꯨꯅ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯅꯍꯥꯟꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯅꯣꯏꯕꯥꯅꯤ ꯍꯦꯛꯇ ꯈꯟꯅꯩ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯥꯟꯗꯨꯅ ꯂꯩ ꯀꯌꯥꯔꯥꯕꯅ ꯌꯦꯡꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯕ꯭ꯔꯥ ꯍꯤꯗꯥꯛ ꯍꯥꯞꯄꯨꯁꯤꯔꯥ ꯀꯌꯥꯔꯥꯕ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨ ꯀꯩꯁꯨꯝꯇ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛ ꯇꯩꯔꯨꯁꯤ ꯂꯥꯎ ꯄꯥꯔꯤꯡ ꯍꯦꯟꯕ ꯀꯟꯅ ꯃꯨꯛꯂꯗꯨꯅ ꯆꯤꯡꯂꯝꯕ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯆꯤꯡꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯁꯥꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯟꯈꯤ ꯁꯝꯕꯜꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯎꯞꯁꯤꯟꯈ꯭ꯔꯤꯕ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯎꯕꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯄꯥ ꯄꯥꯈꯠꯅ ꯄ꯭ꯔꯕꯛ ꯆꯪꯁꯤꯟ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯀꯌꯥꯔꯥꯕꯁꯨ ꯌꯥꯎꯔꯤ ꯃꯉꯥꯂꯩ ꯊꯧꯖꯪꯕ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯁꯥꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯛꯄ꯭ꯔꯥ ꯃꯈꯨꯠꯇꯨꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇ ꯂꯥꯝꯂꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯁꯤ ꯍꯧꯒꯠꯂꯨ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯥꯎꯅ ꯂꯥꯛꯇꯅ ꯀꯟꯊꯣꯛꯏ ꯀꯌꯥꯔꯥꯕ ꯄ꯭ꯔꯕꯛ ꯆꯪꯁꯤꯟ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯥꯏꯋꯥꯏꯗꯨꯗ ꯇꯥꯕ ꯅꯨꯡ ꯃꯆꯥꯅ ꯈꯦꯠꯈ꯭ꯔꯕ꯭ꯔꯥ
ꯁꯝꯕꯂꯩꯒꯤ ꯇꯤꯡꯈꯪꯅꯕꯨ ꯈꯦꯠꯂꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠ ꯈꯨꯅꯤꯡꯋꯥꯏꯗꯨ ꯈꯖꯤꯛ ꯈꯨꯕꯥꯠꯂꯤ. ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯥꯟꯗꯨꯅ ꯂꯩ. ꯀꯌꯥꯔꯥꯕ ꯌꯦꯡꯕꯤꯗꯨꯅ "ꯅꯥꯕ꯭ꯔꯣ? ꯍꯤꯗꯥꯛ ꯍꯥꯞꯄꯨꯁꯤꯔꯣ?" ꯃꯉꯥꯂꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯑꯗꯠꯄꯗꯨ ꯌꯦꯡꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. "ꯑꯌꯥ, ꯂꯣꯏꯅ ꯇꯠꯂꯤꯁꯤꯗꯤ! ꯃꯖꯥꯏꯕꯨꯡꯉꯣ, ꯅꯪ ꯌꯥꯝ ꯐꯠꯇꯦꯍꯦ!" ꯄꯔꯤꯡ ꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯁꯣꯛꯀꯦ ꯇꯧꯕꯒ ꯃꯆꯤꯟꯗꯨ ꯏꯄꯣꯝ ꯄꯣꯝꯊꯣꯛꯂꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯏꯟꯊꯣꯔꯛꯏ ꯃꯈꯨꯠꯇꯨ. ꯑꯅꯝ ꯀꯟꯕꯅꯤ ꯑꯃꯗꯨꯁꯨ ꯃꯥꯒꯨꯝ. ꯄꯤꯁꯨꯝ ꯈꯪꯆꯨꯛ ꯁꯨꯛꯆꯤꯟꯈꯤꯗꯨꯅ ꯀꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯑꯅꯥꯕ ꯑꯗꯨꯕꯨ ꯌꯦꯡꯉꯤ. ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠꯇꯨ ꯐꯥꯈ꯭ꯔꯕꯗꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯀꯌꯥꯔꯥꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯅꯪꯒꯟꯗ ꯅꯥꯟꯕꯤꯗꯨꯅ ꯀꯞꯀꯅꯨ ꯀꯞꯀꯅꯨ, ꯀꯩꯁꯨꯛ ꯇꯧꯔꯣꯏꯁꯦ, ꯍꯤꯗꯥꯛ ꯇꯩꯔꯨꯁꯤꯂꯣ." ꯌꯥꯏꯊꯦꯝ ꯃꯔꯝ ꯏꯆꯥ ꯆꯥꯗ ꯈꯣꯟ ꯀꯂꯞ ꯂꯥꯎꯔꯛꯏ. "ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯣ ꯀꯞꯆꯦꯠꯄꯤ? ꯁꯤ ꯈꯤꯇꯪ ꯁꯣꯛꯄꯩꯁꯨ ꯀꯞꯄꯤ. ꯌꯥꯝ ꯅꯥꯕ꯭ꯔꯥ ꯅꯪ? ꯅꯥꯔꯗꯤ ꯂꯥꯛ, ꯑꯩ ꯍꯤꯗꯥꯛ ꯍꯥꯞꯀꯦ." ꯁꯞꯇ꯭ꯔ ꯑꯃꯅꯤ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯃꯑꯣꯡꯗꯨ. ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯛꯅꯤ. ꯅꯨꯄꯥꯗꯨꯅ ꯁꯞꯇ꯭ꯔ ꯇꯧꯔꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯄꯤꯗ ꯀꯞꯂꯤꯕꯗꯨ ꯍꯦꯟꯅ ꯆꯤꯡꯂꯗꯨꯅ ꯍꯦꯟꯒꯠꯂꯤꯕ. ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯀꯌꯥꯔꯥꯕꯒ ꯅꯛꯅ ꯂꯣꯏꯅꯕ ꯑꯗꯨꯗ ꯈꯖꯤꯛ ꯀꯂꯛꯆꯕ ꯐꯥꯎꯖꯔꯤꯕ꯭ꯔꯥ? ꯀꯌꯥꯔꯥꯕ ꯄꯥꯏꯔꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯄꯥꯝꯕꯣꯝꯑꯣꯏ ꯇꯧꯕ ꯖꯒꯥ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯏꯁꯥꯎ ꯁꯥꯎꯒꯠꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡ ꯆꯠꯄ ꯍꯧꯏ. ꯃꯅꯨꯡ ꯀꯟꯕꯤꯗꯨꯁꯨ ꯃꯈꯨꯠꯇꯨ ꯂꯩꯗꯨꯅ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯂꯩ ꯆꯪꯁꯤꯟꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯃꯖꯥꯏꯕꯨꯡꯉꯣ, ꯇꯥꯏꯕꯪꯈꯣꯝꯕꯤꯁꯤ ꯃꯈꯨꯠ ꯅꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯆꯤꯡꯕꯤꯅꯨꯋꯣ." ꯊꯧꯖꯪꯕꯁꯨ ꯇꯞꯂꯞ "ꯅꯥꯔꯤꯕꯅꯤꯅ ꯀꯟꯅ ꯄꯥꯏꯁꯤꯟꯒꯅꯨ, ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯞꯄꯤꯁꯦ." ꯀꯌꯥꯔꯥꯕ ꯄꯤꯁꯨꯝꯗꯨ ꯁꯨꯛ ꯁꯨꯛꯆꯤꯟ. "ꯅꯪ ꯍꯦꯛꯇ ꯈꯟꯅꯕ ꯍꯧꯏ ꯌꯥꯏꯊꯦꯝ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯗꯨꯝ ꯀꯞꯍꯜꯂꯤꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ?" ꯄꯔꯤꯡ ꯍꯦꯟꯕ ꯀꯞꯂꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ. ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯤ. ꯑꯗꯨꯒ ꯁꯞꯇ꯭ꯔ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯔꯛꯏ. "ꯇꯤꯟꯅꯔꯣꯏꯌꯦ ꯅꯪ, ꯅꯣꯏꯗꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ. ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕ. ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯗꯣꯛꯀꯦ ꯅꯪ. ꯏꯃꯥꯁꯤꯗꯁꯨ ꯏꯅꯤꯡꯊꯧꯗ ꯁꯥꯏꯗꯣꯛꯑꯒ ꯅꯪ ꯐꯨꯍꯟꯒꯦꯕ, ꯅꯪ ꯈꯪꯂꯤꯕ ꯅꯪ." ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯅꯨꯡꯂꯣꯝꯗ ꯀꯞꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ. ꯃꯉꯥꯂꯩꯁꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯁꯤꯟꯈꯤ. ꯀꯌꯥꯔꯥꯕꯁꯨ ꯆꯦꯟꯁꯤꯟꯈꯤ. ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯧꯖꯪꯕꯁꯨ ꯃꯌꯥꯝ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯌꯥꯎꯈꯤ. ꯆꯪꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗ ꯂꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯄꯔꯤꯡ ꯍꯦꯟꯕꯗꯨ. ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯦ. ꯃꯥ ꯅꯥꯏꯇꯣꯝ ꯇꯥꯍꯜꯂꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯀꯞꯆꯦꯠ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ? ꯃꯁꯥꯗꯨ ꯏꯁꯥꯎ ꯁꯥꯎꯒꯠꯅ ꯇꯨꯃꯤꯟꯅ ꯂꯩ. ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯟꯗꯟ ꯐꯥꯔꯒ ꯍꯥꯞꯂꯝꯕ ꯎꯇꯣꯡ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝ ꯌꯦꯡꯂꯝꯂꯒ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯅꯥꯀꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯐꯠ ꯂꯧꯈꯠ. ꯇꯟꯗꯟ ꯄꯥꯏꯔꯤꯕ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄꯥꯏꯔꯤꯕ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯐꯥꯕ ꯍꯧꯏ. ꯂꯥꯞꯇꯛꯅ ꯂꯩꯔꯝꯕ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯆꯪꯈ꯭ꯔꯕꯗꯨꯗꯗꯤ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯅꯨꯡ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯇꯟꯗꯟ ꯐꯥꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕꯗ ꯑꯍꯜ ꯅꯨꯄꯥꯗꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯟꯗꯟ ꯐꯥꯔꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯇ ꯎꯔꯤꯈꯩ ꯆꯤꯛꯅꯕꯅꯤ, ꯎꯗ꯭ꯔꯒꯅ ꯂꯩꯉꯝꯗꯕꯅꯤ. ꯃꯅꯥꯛ ꯅꯛꯅ ꯂꯩꯇꯕꯗ ꯏꯍꯥꯡ ꯍꯥꯡꯖꯕ ꯐꯥꯎꯖꯔꯤꯕꯅꯤ. ꯃꯌꯥꯏꯒ ꯐꯝꯐꯝ ꯊꯥꯔꯤꯕꯗꯣꯝꯗ ꯑꯍꯨꯝꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩ. ꯑꯇꯣꯞꯄ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤ. ꯃꯌꯥꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯄꯥꯟꯗ ꯅꯥꯏꯇꯣꯝ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯝꯂꯛꯏ. ꯃꯉꯥꯂꯩꯗ ꯆꯪꯁꯤꯟꯗꯨꯅ "ꯃꯉꯥꯂꯩ, ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯨꯒꯦꯀꯣ, ꯅꯪ ꯁꯥꯟꯅꯔꯝꯃꯨ." "ꯀꯥꯏꯗꯅꯣ?" "ꯑꯁꯤ ꯃꯄꯥꯟꯗ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯒꯦ."
ꯃꯉꯥꯂꯩꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯁꯥꯟꯅꯍꯧꯕꯅꯤ ꯏꯄꯟ ꯅꯆꯧꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗ꯫ ꯃꯉꯥꯂꯩꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯁꯨ ꯁꯨꯒꯠꯇꯨꯅ ꯃꯉꯥꯂꯩꯗ ꯍꯪꯉꯤ꯫ ꯀꯩ ꯁꯥꯟꯅꯩꯕ? ꯈꯪꯗꯦ, ꯇꯟꯗꯟ ꯐꯥꯕꯤ ꯁꯥꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯑꯩ ꯌꯦꯡꯉꯨꯒꯦꯀꯣ꯫ ꯃꯉꯥꯂꯩꯁꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯨ꯫ ꯎꯔꯛꯏ ꯇꯟꯗꯟ ꯍꯥꯞꯄꯒꯤ ꯎꯇꯣꯡꯗꯨ ꯀꯣꯜꯂꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯕꯨ꯫ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯄꯟ ꯅꯆꯧꯁꯨ ꯋꯥꯔꯗꯨꯅ ꯇꯣꯛꯂꯦ꯫ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯆꯨꯟꯆꯠ ꯆꯠꯈ꯭ꯔꯤꯕꯗꯨ ꯇꯥꯏ ꯎꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯅ꯫ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯗꯨꯅ ꯀꯣꯜꯂꯛꯂꯤꯕ ꯎꯇꯣꯡꯗꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯄꯤꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯆꯤꯟ ꯃꯆꯥꯗꯨ ꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇ ꯎꯇꯣꯡꯗꯨ ꯄꯥꯏꯍꯜꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯁꯤ ꯅꯪꯒꯤ ꯇꯟꯗꯟ ꯏꯄꯟꯒꯩꯒꯅ ꯃꯌꯥꯝ ꯐꯥꯔꯕꯅꯤ, ꯁꯥꯎꯕ ꯐꯔꯣ ꯇꯥꯏ꯫ ꯋꯥꯔꯧꯗꯨꯅ ꯁꯥꯎꯕꯕꯨ ꯍꯩꯕ꯭ꯔꯥ? ꯑꯣꯏꯅꯖꯗꯨꯅ ꯁꯥꯎꯖꯕꯅꯤ, ꯀꯦꯁꯤꯟꯅꯗꯨꯅ ꯑꯣꯏꯅꯖꯕꯅꯤ, ꯉꯥꯏꯖꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯃꯦꯡꯕ ꯑꯊꯣꯠꯄ ꯃꯇꯧꯁꯤꯡ ꯋꯥꯍꯩꯁꯤꯡꯇꯕꯨ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯌꯥꯏꯊꯦꯝꯒꯤ ꯃꯐꯝꯗꯒꯤ ꯆꯥꯅꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯥꯎꯒꯠꯅꯕ ꯆꯤꯟꯕꯥꯜ ꯃꯆꯥ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯎꯇꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯏꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯇꯣꯡ ꯑꯗꯨꯕꯨ ꯈꯨꯝꯂꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯈꯖꯤꯛ ꯍꯥꯏꯒꯠꯂꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯇꯟꯗꯟ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯃꯝ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯩ꯫ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯍꯧꯒꯦ ꯌꯥꯎꯅ ꯍꯧꯕꯅꯤ ꯃꯥꯁꯨ ꯃꯥꯒ ꯂꯝꯕꯥ ꯑꯣꯏꯁꯤ ꯌꯥꯗ ꯀꯌꯥꯔꯥꯕꯒ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯈ꯭ꯔꯕꯗ ꯁꯥꯎꯅꯤꯡꯕꯣꯏ ꯁꯥꯟꯅꯕꯣꯏ ꯀꯌꯥꯔꯥꯕꯅ ꯐꯥꯕ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯃꯨꯟꯒꯦ ꯌꯥꯎꯅ ꯃꯨꯟꯗꯨꯅ ꯊꯥꯗꯣꯛꯂꯤꯕꯅꯤ꯫ ꯆꯥꯅꯅ ꯍꯦꯛ ꯀꯞꯂꯗꯨꯅ ꯃꯥꯅ ꯁꯣꯛꯀꯦ ꯐꯥꯎꯕ ꯌꯥꯗ ꯆꯪꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯗ ꯀꯞꯆꯦꯠꯄꯤ ꯃꯥꯒꯤ ꯑꯃꯨꯛ ꯐꯥꯔꯤꯕꯅꯤ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨ꯫ ꯏꯕꯦꯝꯃ ꯃꯥꯕꯨ ꯁꯥꯎꯕ ꯐꯅꯕ ꯊꯦꯝꯒꯦ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯇꯟꯗꯟ ꯐꯥꯔꯨꯕꯒꯤ ꯑꯋꯥꯕꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯎꯗꯨꯅ ꯇꯟꯗꯟ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯃꯤꯟꯅꯔꯤꯕꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥ ꯃꯆꯥꯏꯕꯨꯡꯉꯣ, ꯇꯨ ꯅꯪꯒꯤ ꯈꯨꯠꯇ ꯇꯣꯡꯉꯤ, ꯑꯅꯤꯅꯤ꯫ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗꯁꯨ ꯇꯣꯡꯍꯟꯁꯤꯔꯥ? ꯇꯟꯗꯟ ꯑꯃ ꯄꯥꯏꯔꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯈꯨꯅꯝ ꯑꯗꯨꯗ ꯐꯜꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯅꯐꯟꯁꯦ꯫ ꯁꯤ ꯂꯣꯏꯅꯃꯛ ꯅꯐꯟꯁꯤꯔꯥ? ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ꯫ ꯅꯐꯟꯁꯦ꯫ ꯂꯥꯛꯑꯣ, ꯑꯁꯤꯗ ꯐꯝꯃꯒ ꯐꯖꯅ ꯁꯦꯝꯕꯤꯒꯦ, ꯑꯩ ꯋꯥꯔꯦꯕ꯫ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯍꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗꯒꯤ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯐꯜꯂꯤ ꯄꯔꯤꯡ ꯍꯦꯟꯕꯅ꯫ ꯇꯟꯗꯟꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯑꯃꯨꯛ ꯃꯝ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ, ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯅꯣꯛ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯄꯔꯤꯡ ꯍꯦꯟꯕ ꯃꯥꯅꯁꯨ